अहानबदा मरुएबा पाव Committee on Tribal Unity Kotugi Mathakta Shu Moto Case Lokhatpinanaba Social Activist Malem Thongamna Manipur High Court da wakat khri amade mitop khandokna census pangthokpa tarabadi miyamga punduna achauba ihau ama haunanaba sem saragani haina Jackson warol thamlakli Kurumjari Northeast Window TV na sandok chariba numidangi pau miyeng tabiri papum na mapu ahan bamaktada taram nokchari pau sandok na pijari. Committee on Tribal Unity Kotugi Mathakta Shu Moto Case Lokhat Pinanaba Social Activist Malem Thongamna Manipur High Court da wakat kre. Malem Thongamna khuyek piduna thagat kiba wakat cherol aduda Kotu amadi atai kuki organization singna National Highway singda mitai macha singna chathok chasin tawada free ohendaba ayet papiba sing asida Manipur government yengduna election babu pen daba phongtokli amadi mara leiba sing athubada fabinaba wakatli National Highway singda chathok chasin yadabana driver gi sinfam pipe na leinaba kaya awaba mayok nari asidanatana aeroplane gi vara ka hena wangbana tangai fadana mapalamda chathok chasin tawgadaba singdasu awaba chaitheng piri nomada changdraba yadraba potlam sing pushilakpada ayet po oiri maramaduna athubada yengshin biduna free movement leihanana ba hotna biu haina taksinki Mitop khandokna census pangthokpa tarabadi miyang punduna achauba ihau ama haunaba sem saragani haina Jackson warol thamlakli wafamasi India laingak na chatliba chai asigi April thadagi census chaunana bagi thabak paikhalakliba ase param chumna pangthokna bagi matangda campaign for just and fair delimitation JFD na mafam kayada Paring naina chatharakliba khana nainabagi mifam gi saruk ama oina Imphal East District ki Nongpok Hairok Community Hall amadi Wangkhai Kaithel Asangbi Community Hall da pangthokiba mifam ga mari leinana JFD ki convener Jitendra Ningombana phongdokhibani campaign adu da Michael Adongi Maira Paibi amadi club singi miyoi singshu saruk yakhi Jitendra la makhatana phongdokhibada February aroi bachayol fawada MLA minister sengna census pangthokani pangthokloi haibadu khanghan gadabani ngasi maglamdam asida thokliba lan asisu mitop miyancha singa thokanbani asigumba thodokaya asidagi kananaba amatangairaba pambeidi lamdam asidagi mitop sing hana masak khangdoktuna thamba loiraba matung census pangthokpa fai Mapandagi narol da changlakhiba mitop sing mikop thibada yaukhiba tarabadi makoina separate administration talakpada karisu haiba ngamloi masi orektanaba NRC hana tawbiba aduga mikok thibiu haijabani loinana census chawbagi matamase lamdam adugi aroiba fibam adugi matung inna yaitok yeshin yai masigi khudam moina Nagaland Jammu Kashmir Assam Arunachal Pradesh da chingbada mamang da census yaitoktuna matam khara leiraga census chawki Loinana lan thingnaraba national calamity thoklaba disaster pandemic thokladi census yaitokpa yabagi oitokpa sulai masigi matakta Manipur lengakna cabinet mifam ama famduna lamdam masigi miyamna pamliba census chawdringai mitop hana khandokpa asi thabak oina pangthoknaba warep lauduna center da thagadabani loinana aikoi pumnamakna mikoktiba hawdringai mitop hana khandokadabani mitop khandoktana mikoktiba yaroi haina amato oina lepminanaba changi haina phongdokhi India Home Minister and Social Parliament High Level, Manakari, High Level, Musically, Mitomia, Jackson Chair, Han Madame Kambuksi, Kambu, Mutunda, Electric Road, the Kimoko Mutachi, Adu Mutunda Koje, my area. Hello, Assam, I could get to the Leva, Leva, Bangladesh, Muslim, Mama, Tatopu, Yo, Nukulan, Aduga, I could see the My mother, Kamu, Adu, Asada, Sumana, we told you, Adu told you, Karana, government, and so we give Madame
मासी को तो दिवं मन ले माली राजनीति तो को कामूने नको मोय थोपा सरकार थोबा मा अमो तो पाना नववानी तो दो भी मन लेबा अखोय हायना नंग तो दो भी मन दो लेयसु लेकसु नंग अखोय लेबा सिगी मी मनत्रा नंग अखोय सि नंग मामा माबा ओलगदा नंग मसामसु ओइबो नखोय नखोय नाओ नाफ्रि कगिनो नखोयना पामा लंबी उदा माई पांग नमुद मखो वहन हाबी अखोयना कनो लानेबा थिंगजे अदुगी ने अखोय थिंगजे अदो होजिक्ति अमो ओरो हयें चित लाबलोरिबा मिको थीबसिदा मितो मिया जासिमसे लौथो होगदि यारो हेबसि खंगबदिना लौथो होगनबा अमत नाइबु उपायदि अखोय मयाम होरकांदा मखोयना सही लेंगा को मयामसिने कैबिनेट मिनिस्टर ची मा इबारबो अदु इबिरे अखोय मियाम होगदबनि हाय पोचिनेबा अदुना ngasi numisi ko mari lena na aina akhoi gi nongbo hero gi imayo singabadi manipur gi miya da hajini ni se kari marabu damda akhoi na hanjan na wai sagre lega pusi ni mi oi emele ni sa sing wai hanjan na sagre leiriba bibum sida la kudur bo ni ni huni ndi ngasi tang ga no ngasi tang tara ni pa la kudur bo ni kharam si tang tara ni thai bodi february pawu sing marungda leiriba lenga asina अचुम फिरेबमा असेंग फिरेबमा मनपुर मियामदा अखोय सेंसस की येथोगनी येथोएगसे आइबसे मदु मियामदा राखोगनी आइबसे आइनो मसी सिगी खुदों चावलो मियामदा आइये दुना सिगी ता लाखोक्तरगदी अखोयना अखोय मियाम ओय अचोबु इहो मथोक्ता कई हाइ इथो तौरबु मदमदा ओनोपो हेयोकी आइगी इमासिंग अदुगा आइगी कलपी लेबि ममासिजना अखोयदा वाखली कोइबा हंगागी ओइबो मते पांबियो अमदि मोइबो कन्नन भरमो तमदा अखोय पुन्न सो यामिनसी सी कन्न तछला आकारा तो साहेबदो असोके साउथ केरला कुंबा तमिलनाडु स्टेटा अंगा अनि कोएको अनि सोका बोनी अंगा अनि हेलगती अनि होदे को जाके सब कुछ चिटियो तो जाना केरला तमिलनाडु या तपना होने हो अदुग सोंगा यागिदि अनागी मैम कोपनिदा यागिदा सागुमदि कमद ए साउथि नै सोपदि तौनरे केरला दा कैदा अंगा अनि हेन पोदि बोले थम बुजाति ये फाइदा अकनबा इंदिरा गांधी ना इचोलि समापन उंद्रा का मंगा दकिला उंद्रा तरे तो छे इंडिया को पान छेना लेगा अमल थमदना अकनबा फैमिली प्लानिंग तौरा नन्ना मदि तौति वो हम लाखिएवा मगर बिहार तो सुखना है अतः ये रोज तो है कोई कमाई तो आगा मैं को करे अदुना नी अनि दे हेलगदि बोले तो आने सातु बिदु मिले आय न मोइ खना दे आजा का सागी बिहार के या कोई न होइबा लाइनो प्रसाद ला ताबी मणि को ताबे मणि ताब दे रोने चिकनी से या कोई न होइबा वो मैं आज जो कमाई तो हे ना खना lalu persada akan dipakai Council of Higher Secondary Education Manipur ko semilauba Higher Secondary Examination 2026 ahanba English chokpa numita Wabagai Higher Secondary School Center gi wathok Indigenous Youth Association of 𝐶𝐤𝐸 yakna condemn torkli ye ki maike dagi thadorok cherol amada hairiba exam center asida loop asigi thomi singna yokshinba matamda yamna ingna chikna oza singna exam pangthok lambaga loinana cooperation pirakhi loop ki thomi sing exam loishirakpa sarukta center thadorok matam aduda fawpada exam ingna chikna pangthok hawi masigi matungda lambida center asida mahairoi irang thokle haibagi pau pirakpadagi mafam asida amuk hana changsinduna yengluba matamda mahairoi sing exam loireba matungda answer paper piramlaga gate ki wang lana chaturaba matungda kanagumba kharagi thawunshin manba mawongda mahairoi sing amuk hana changsilaktuna school asigi office kada lok tawraga thamamba answer paper adu show thugaiduna puthoklaga segaiduna manghanba attendance sheet amadi admit card fawba segaiba mahairoi amaoibagi ethics yaudaba thawongni Hiramasida Lufki Thomi Singa Loinana Council gi Controller na chingba authority singa puna faminaduna makhata na sigumba thodogasi thohandana ba amadi akai atoi thoaliba singi daita kanana pugadabano hainasu yakna Jackson wa thamkhre hairi amadi mahiroi singna asigumba thodogasi thokana ba hona minasi hainasu appeal tawrakli
Muslim Singi Senglaba Chaghen Thana Lakpada MLA K. Robindrana Yaifa Pausal Pirakli Senglaba Thasina Lakpada Hena Chaukhatpa Hena Thamoy Shengba Ingtappa Thongna Leiba Kayana Punsilaga Ingtappa Khunai Ama Purakpa Oirasanu Haina Paujal Pirakli 100 Flower School in Kalamba Maitai Pangal Community ki ahanba IPS Alhas Mohammad Abdul Rahman Laikidre Mohammad Abdul Rahman Mahak Ozama Oina Thaupuram ki Tungda IPS officer ama Oina Thabaktagi Potharaba Matungda Organic Farming da Mai Onsinduna Miyoi Kya Thabak Piki Amadi Tongan ba Chaukat Thorang Kayada Achoba Thodang Sing Lawang ki Mahaki Machanupa Zavir Rahman 100 Flower School ki principal na Aikui ki Paumida Fongdorakpada Education for all haiba objective asigi makada mahaki apopana school ase linkhatuna khunai asigi damakta honaram kibani masida sunatana asam gi border school ama su linkhalam ki mahakna hingligi matamda amata manghan khide lairik iba paba angang sing motivate tobana mahaki mathawni agriculture gi sector da su aduki matik thawai yauna honaram kiba mishakni haiba wafam thamlakli one boy dramatic Olama Sanana Bagidamakta Raja Sabagi MP Leshemba Sana Javana Foundation Stone gi Maikum Hangdukre Thoramaduda Wangoi SC ki MLA Oiba Oinam Lukhoi Singh Wangoi Dramatic Union gi President BK Wahengbam Amadi Atai Masak Naiba Miyoi Kayana Sarugyaki Thoranga Mari Lenana MP Sana Javana Makatarakpadasu Union Asigidamakta Angamba Mateng Pangani Haiba Wafam Thamki Samaram Kungangi Mahai Mashing Tamliba Mahairoi Singh Ginoma Panba Kudingi Laibungda Nat ki Fizo Laitenduna Kahan Nabagi Thoram Ama Ngasidagi Haudokre Samaram Youth Voluntary Organization Samaram Mamang Laikai Ikop Ningtho Laibung Amadi Samaram Maning Ikop Ningtho Laibung Asigi Matenga Lunana Pangthokpa Haukiba Thoram Adu Nongma Panba Kudingi Laibung Sing Asida Chatnaba Hauragani Amadi Haidibat Hauramasi Makatarakpadasu Hena Mapofana Sinba Ngamnanabagi Damakta Khungang Asida Amadi Masigi Akoibada Lairiba School Sing Amadi Angang Sigi Mama Mapa Oiba Singna Mateng Pangbinaba Organization gi Maikaidagi appeal tawrakli ngasi hodokpagi thoram aduda laibung ani asida miyoi chamagi mathakta school kariba angang sing yauna tinki hairi thawamgi saruk ama oina samara mamang laibungi lawru hanba ki thawpuriba khundrapam ranjit maitaina lai khurambagi mawong matau amadi nongma panbagi maruiba nungi wakhalon sing adu angang singda tambiki Nongpal gi tha khudingi nongpanba numitna lakpada pangthokpa mifamgi makha chatharapo ina ngasi thangta sinfam sang yumnam huidromda pangthokre ngasi pangthokkiba 19 rak shuba mifamaduda nongpal gi secretary Laisham Achoba World Thangta Association gi president Dr. Huidrom Premkumar Nongpal gi executive member Singh Amadi resource person oina senior journalist Wail Kati gi editor Hemant Kumar Ningombam Amadi social scientist Dr. Danavi Laisham su Sarugyaki ngasi thawamaduda mari leinana Nongpal secretary Laisham Ibochou na fongdokhibada Nongpal na irang asina sohalaba awaba taraba kayada mateng kaya pangkhre makhatana su ngamliba makai Nongpal na awaba taraba kayagi mateng pangkhigani haiba wafam thamki Harukiba Maitai Amadi Kuki Nigi Marakta Manududagi Relief Camp Kayada Amadi Andum Kayada Sa Amaba Amamba Mating Pangba Sakta Kulun Sanamuru Kodam Rokada Matham Admani Mating Kayadi Kuchi Smaina Sumkadi and Alam Mani Kuli Rogadi Kumaina Kuna Mating Panginabi Kadi Haiba Kanava Maina Matham Kanara Kudagi Kuigi Wangui Kendagi Uba Kunga Upama Kushem Konaraki Kadi Matunga Kusi Yam Kupna Halaibian Kayama Yaw Matunga Yam Kupna Kanan in Matunga Requena no policy Maina Sim Pigi Haibi Matanga Samu Kunga No policy Maiti Kuigi Muti Kunaida Kusuka Maiti Kunaida Kaya Kaya Kaya
मैत्री लाइफम रोम क्या सत्सना पुल खुदी खरदी लेता प्लेटफॉर्म प्लेटफॉर्म सेमगा पान कन्ब खुनाई खनब होगी नोंपान सेमसिगी असेंब कानूना खुनाई सोथाव क्या खुनाई कमाई तौदना अमुक्तंगी पुनसिंग यागदगे खनब वखलोन कयाद खुल अहुमसिना अहानब खुल अहुमसिना तौरिब थबक खुलसी यूनाम हिजोम सियाम 𝐶𝐸 सिपाई खुल अहुम असिना पुन्ना अहानब जगह असिगी कांगोई केंद्र अहानब पुनब होकान नोंग पानब खुदी पुनलगा नोंग पानब पुनब लु असंबिदा नोंग पाल हायरकान लुबसी मनिंग थोलगा जगह जगह खुल अहुमसिगी अतोप अतोप जगह कयादा चतुना फम कांदा मिफम फम कांदा पुनब वातामिनगा होकान थबक थोरम कया पांथोक होकी लोनना अखोना तौरिब थबक से मरुना हजि लान मतमदगी होखिबनिना लान मतमदा अखोगी रिलीफ कैम्प दा लेरिबा अमदी अवाना तारब कयादा अखोन मतें पांगब चटपा खुलसिदा अवाना तारब मतें पांगब चटपा अमदी घना गुंबा रेली गुंबा इरांग थोक मतमदा असोक अपन यारक मतमदा खुलसिगी इमाइबेन सिंग से अखोइना नोंपान की माइकैदि अनंबा पांगल थौना अमदी सेमि मतें पांगना कया नतना लेकाय महू लांथोप सूब कया पांगन अनब सेन थूंग कया पीजब लांबन थादू इं इचाथोप थिंगेन कायदना यूनाम हिजोम परें ममांगी साइसे लोनब थुमजनखिब चेंग हवाई चीनी चान थंगब कयामरुमा लुपा 1994 हेनबगी पोसै लेरगा नोंपानी माइकैदि वाना तारगा प्रजा कया मतें पांगजखि असेंब पांदमदी नोंपान सेमिसिगी पांदमदी मैतै खुनाई असे कमाई तौदना अमुक्तंगी संहलकदा मैतै सिंग असे कांग्रेस पार्टी ने डिस्ट्रिक्ट प्रेसिडेंट खननबगी पैखलकपा संगठन सृजन अभियान SSA की मनुंग चन्ना इम्फाल वेस्ट डिस्ट्रिक्ट की प्रेसिडेंट खननबगी दमक्ता मिफम पांगथोकपा हौख्रे कांग्रेस पार्टी ने मियाम की दमक्ता लेबाक सिनब थुंगना भारत जोडो न्याय यात्रा भारत जोडो यात्रा MG नरेगा बचाओ अभियान अमदी संविधान बचाओ हाइबन चिंगबा कैंपेन कया माई पाकना पांगथोकख्रबा मतुंगदा खोंगथांग असि लौखलकपनी पार्टी असिबु ग्रासरूट लेवल दगी हौना मपांगल कननबगी पांदमदा नेशनल लीडर्स सिंगी लमजिंग मखादा पाइखलकलिबा खोंगथांग असिगी मतुंगिना ngasi mayang Imphal da leiba hanagi minister Dr. 𝐾𝐻 की मयुमदा पांगथोकिबा मिफम अदुदा संगठन सृजन अभियान AICC की ऑब्जर्वर डॉक्टर पलक वर्मा MPCC महिला कांग्रेस प्रेसिडेंट एंड ऑब्जर्वर मुटुम शर्मा देवी MPCC जनरल सेक्रेटरी एंड ऑब्जर्वर पंगम्बा सरचंद्रा MPYCC की प्रेसिडेंट हानगी निंगथौजम पॉपुलाल अमदी अतै मसक नाइबा मियोय कयाना सरुयाखी ngasi thorum aduda AICC observer Palak Varmana hai leibak asida leiriba political parties singna district president khanba matamda party adugi senior leader natraga vote taunaraga khanbagi thabak ase pangthoknei adubu Congress party gi oinadi nauna khongthang ama oina national leaders singi lamjing makhada grassroots level dagi hauna worker amadi member khudimaki wakhalon khangdokpada natana block level district level pradesh fawba kopna khana nainaraba matungda president khananabagi khongthang ase paikhatpani masina party asibu hena mapangal kanhanba khakta natana miyamgi marakta hena nungsinaba amadi cheksinba mari sagatpa ngamgani loinana tungda lakadaba mikhalda party asina achauba mai pakpa ngamnanabagi khongthang amani haiki AICC has launched Sangathan Srijan Abhiyan, an inclusive, democratic and a transparent process for selection of the district president in Manipur right now. For the same, I have come to Manipur, Imphal West 2 district today to launch the program. Like me, many observers have gone in different districts of Manipur for the selection process of the district presidents.
We'll be investing 7 to 10 days in the district, going to the block levels also, meeting with the civil society people, NGOs, media people, take their inputs, take the inputs of our office bearers, elected, non-elected, karyakartas, and whatever the field will give us the feedback. Based on that, the decision will be taken. By 6th of March, I'll be submitting the report to our GS organization, 𝐶𝐞𝐲𝐞𝐰𝐬, and further the process will go to Rahul Gandhi ji and 𝐶𝐢𝐯𝐬 ji. Post that, the district presidents will be nominated. After that, a 10-day training program will be given to the district presidents by the AICC training department, and they'll be active like already other states where Gujarat, Rajasthan, Madhya Pradesh, Haryana. The selection has happened, the training has happened, and our district presidents are working in the ground. With upcoming time, the power of the district president is also increasing. They'll be a part of the Manipur People's Development Foundation gi anirak suba mapot kumon gi thauram pangtokre lamdam masida isana isagi potok chathok puthok chaduna semilonda mipal tangdaba furup ama sengatnaba pandamda safong kiba Manipur People's Development Foundation gi anirak suba mapot kumon gi thauram haukiba numita Thobal District ki Salongfam Mamang Chingda pangtokre thauram aduda MPDF ki Pautakloi TH Manihar MPDF ki President Pebam Bishambor President MPDF Dhanamanjuri University Imphal ki Political Science Department ki Dr. 𝐾 Singh amadi Ima Kaithal ki President Ima Mema Devina President Member Singh oina sarugya ki Tharamadu ki nunggi oiba warol piraduna MPDF ki General Secretary Arunjit Ningthauzana hai MPDF asi lamdam asida tingjang kaijang danaba naha sing sengatnaba amadi naha sing da thabak shuba nombagi hainabi ama thamnanaba pandamda safongki bani MPDF na honajariba asi naha singbu imalaiba kanba amadi mayai kaba chinjaktagi lapthokpa loina na iromdom chinjakta mipal tangdana hingjaba ngamnanaba shuba nombagi wakhalot pokhanabani haiba wafam thamki thauramadu sarugya kiba MPDF ki Pautakloi TH Manihan hai ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯑꯁꯦꯡꯕ ꯃꯔꯨꯞ ꯀꯅꯥꯅꯣ ꯌꯦꯛꯅꯕꯅ ꯀꯅꯥꯅꯣ ꯈꯪꯕ ꯃꯇꯝ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯌꯦꯜꯂꯧ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯁꯤꯡ ꯊꯦꯡꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯂꯥꯛꯄ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯑꯃꯗꯤ MPDF ꯀꯤ ꯌꯨꯅꯤꯠꯁꯤꯡꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯊꯧꯃꯤ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯌꯧꯔꯛꯏꯕ ꯑꯗꯩ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯒꯣꯟ ꯐ꯭ꯔꯨꯠ ꯃꯌꯥꯝ ꯑꯃ ꯊꯥꯔꯤꯕ ꯍꯧꯖꯤꯛ ꯉꯥꯅꯨ ꯆꯅꯤ ꯌꯦꯟ ꯃꯆꯥ ꯆꯅꯤ ꯑꯣꯛ 9 ꯑꯃꯁꯨ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯌꯨꯠ ꯃꯌꯥꯝꯁꯤꯡꯁꯦ BMT ꯈꯛꯇ ꯃꯣꯏꯗ ꯇ꯭ꯔꯦꯅꯤꯡ ꯈꯛꯇ ꯇꯧꯕ ꯈꯛꯇ ꯅꯠꯇꯅ ꯃꯈꯣꯏꯗ ꯑꯩꯈꯣꯏ ꯊꯕꯛ ꯄꯤꯔꯒ ꯑꯩꯈꯣꯏ ꯃꯈꯣꯏꯕꯨꯁꯨ ꯏꯟꯀꯝ ꯖꯦꯅꯦꯔꯦꯠ ꯇꯧꯅꯅꯕ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏ ꯚꯣꯀꯦꯁꯅꯦꯜ ꯇ꯭ꯔꯦꯅꯤꯡ ꯄꯤꯗꯅ ꯆꯦꯡꯒꯨꯝꯒꯤ ꯇ꯭ꯔꯦꯅꯤꯡ ꯄꯤꯗꯅ ꯆꯦꯡꯒꯨꯝ ꯊꯥꯅꯕꯒꯤ ꯇ꯭ꯔꯦꯅꯤꯡ ꯄꯤꯗꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯄꯥꯏꯈꯠꯅꯕꯒꯤ ꯄ꯭ꯂꯥꯅꯤꯡꯁꯨ ꯂꯩꯖꯔꯤ ꯂꯣꯏꯅꯕ ꯏꯆꯥ ꯏꯁꯨꯁꯤꯡꯁꯦ ꯑꯃꯠꯇꯅꯤ ꯃꯣꯏꯒꯤꯗꯤ ꯋꯥꯟꯁ ꯑꯃꯨꯛ ꯍꯥꯏꯈ꯭ꯔꯒꯗꯤ ꯂꯣꯏꯔꯦ ꯑꯐꯕꯗ ꯑꯆꯨꯝꯕꯗ ꯊꯧꯅꯥ ꯂꯩꯅ ꯊꯦꯡꯅꯕ ꯀꯥꯡꯕꯨꯅꯤ ꯑꯗꯨꯒꯨꯝꯕꯒꯤ ꯃꯃꯥꯅꯤ ꯀꯥꯏꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯣꯏꯃꯤꯟꯅꯔꯒ ꯑꯃꯨꯛꯇꯪꯗꯤ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯏꯪꯅ ꯆꯤꯡꯅ ꯄꯥꯟꯅꯅꯕ ꯍꯣꯠꯅꯕꯗ ꯅꯨꯄꯤ ꯑꯩꯈꯣꯏꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒꯗꯤ ꯃꯅꯤꯄꯨꯔ ꯄꯤꯄꯜ ꯗꯦꯕꯂꯞꯃꯦꯟ ꯐꯥꯎꯟꯗꯦꯁꯟꯁꯤ ꯑꯩꯈꯣꯏꯅ ꯊꯝꯈꯤꯕ ꯑꯁꯥꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯁꯨ ꯃꯦꯛꯁꯤꯃꯝ ꯅꯍꯥꯔꯣꯟꯁꯤꯡꯁꯦ ꯊꯝꯃꯀꯥꯟꯗ ꯍꯌꯦꯡ ꯚꯣꯂꯨꯟꯇꯔꯤ ꯆꯩꯇꯨꯞꯇꯅ ꯄꯥꯔꯁꯨ ꯈꯨꯖꯤꯟꯗꯅ ꯁꯤꯔꯁꯨ ꯌꯦꯛꯅꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯊꯦꯡꯅꯕ ꯉꯝꯕ ꯑꯗꯨꯒ ꯉꯁꯥꯏ ꯃꯃꯥꯡꯗ ꯊꯝꯈꯤꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯄꯣꯛꯀꯥꯟꯗꯗꯤ ꯏꯄꯥ ꯏꯄꯨꯒꯤ ꯋꯥꯔꯤꯗ ꯂꯥꯟ ꯌꯥꯝ ꯇꯣꯏꯅ ꯇꯧꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯖꯤꯟꯗ ꯆꯦꯡꯄꯥꯛ ꯌꯣꯝꯃꯒ ꯊꯝꯃꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯁꯤꯟꯃꯤ ꯑꯣꯏꯕ ꯇꯥꯏ ꯂꯥꯟꯃꯤ ꯑꯣꯏꯕ ꯇꯥꯏ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏ ꯑꯣꯏꯔꯀꯥꯟꯗ ꯏꯃꯥ ꯂꯩꯕꯥꯛꯁꯤ ꯆꯥꯎꯈꯠꯄ ꯄꯣꯔꯛꯀꯗꯣꯔꯤꯅꯦꯕ ꯑꯗꯨ ꯅꯠꯇꯅ ꯚꯥꯔꯠꯅ ꯊꯥꯖꯤꯜꯂꯛꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟ February tang 9 13 fauba Guwahati da chathakhiba 22nd edition Mega Miss Northeast da Ghanapyari Laimapopamna Sansil Mega Northeast Miss 2026 ki winner title laurakpada Haureibi apunba lok halna nungaiba phongdorakli Ghanapyari Lampulapam Haureibi awang lekai dagi Sitaljit Laimapopam amadi Laimapopam Premila Devi gi machanupini Mark Hauzik RIMT University Punjab da BA LLB 8th semester tamli Participants humfuna akanba competition chatharaba matungda title asi laurakhibani
Makhatana Miss Asia Pacific, Miss Continental amadi atopa achoba beauty pageant singda mai pakpa oinanaba amadi iramdamgi mingchet purakpa ngamba oirasanu haina halna wish tawrakli. Tentha haibung tranquility club tenthana senduna tin taratarukna group mari thokna khaidukuna thasigi nipandagi TQC ground da sanaba haukiba third TQC trophy 2026 let irumbam birlal memorial state level open tennis ball cricket tournament ngasi sanakiba match singda KCA khangabok amasung athopam legion mai paknakre tournament asigi ngasi sanakiba ahanba match da KCA khangabokna thambal nu cricket yaripokpu run yankhaiga mapanda thoiba ngamkhre KCA khangabokna toss ngamduna hana betting period duna sanabada apiba over 15 da wicket taruk turaga aponba run chamaga yankhai mari loba ngamki thambal nu cricket na over 15 mak sanajarabasu wicket nipan turaga supnagi run maudraga manga khak loba ngamduna target run lanthokpa ngamdabadagi match adu maithi hoki Rohit Laishamna ball anida run taruk aduga wicket ahum loba ngamduna man of the match taki anisuba match ta athokpam lizena tentha brothers pu run chamaga anida maithi bapikre athokpam lizena toss ngamduna hana betting paiduna sanabada over 14.4 da wicket tara muk turaga apunba run chamaga marfuga nipan lawrongki tentha brothers na over 13.4 da wicket tara mak turaga supnagi run marfuga taruk khak loba ngamdabagi ngapigani ngamdabagi match adu maithiba nanghauki match asida Lokendra Moirang themna ball kunmari da run humdraga mapan aduga wicket ama loba ngamduna man of the match taki Bishnunaha Youth Federation Yaripok BYF Points Senduna Pangthokpa Team Taratare na Group Mari Khaidukuna Thasagi Taruktagi BYF Foigi Playground da Chatharakiba Second Yaripok Trophy 9A Site Manipur Open Football Tournament 2026 ki ngasi sanakiba match BYF YA na sana FC Thobalbu goal amaga shinoda thoikre match aduda BYFYA gi mai pakpagi amata ngairaba goal adu match ki minute 18 chatpada jersey number 18 Kaviraj na chanba ngamkhibani BYFYA gi Jidan amasung Amarjit minute 30 amadi minute 92 chatpasingda yellow card amamam piki Fifth edition led Lieutenant Colonel Robert Memorial Football Tournament ki quarter final match ani ngasi sanakre Assam Rifles na senduna Astro Turf Ground Sanapati da tangkun mari fawba pangthokadaba tournament ki ngasi sanakiba match ta Paul Legends na Hills Academy Arbu goal mangaga shinoda maithiba peki ani suba sanakiba match ta Sanapati FC na Com United FC bu goal amaga shinoda maithiba pikre Aroibada maroiba pau amuhanna Committee on Tribal Unity Kotugi mathakta sumoto case lokhapinanaba social activist Malam Thongamna Manipur High Court ta wagatkre amasung mitor khandoktana census pangthokpa tarabadi miyang punduna achowa ihau ama hawnganaba sem sargani haina Jackson Warol thamlakli Northeast Window TV na sandok chariba numidangi pau matang asila losinjare mi ing tabiri ba pumnamapu amuka suhana kurum Manipur के हानबा न्यूरो पेशेंट्स के मतंगायरबा स्पेशलाइज्ड हॉस्पिटल न्यूरो इमरजेंसी ट्रॉमा नेट मल्टी स्पेशलिटी हॉस्पिटल सिंगजय मथक तोंगथामलिकाय दा हानुक चरे
hospital asina maruina BP stroke brain tumor lami ki khudong thiba spinal disc prolapse spinal tumor amadi migraine chingba layengli hospital asida neuro gi layeng ber changba afaba makal gi khusu khulai amadi machine marang kai lei masina kokka mari leina ba tongan ton ba makal gi anaba sing ningtina layengli lamdam asida neurosurgeon yamna tangari ba maramna chingmadi arapa hum dagi lakba anaba sing neurosurgeon unana ba honabada awaba kya mayongdari masida sunatna matam tintana anaba layengna maram oraga khudong thiba kya sumayongdari masi punamakdagi kharadu orabusu kananaba Dr. Parkinson Singh MCS Neurosurgery AIMS New Delhi na masamaki hospital asida pung kunmari leidna anaba sing layengli hospital asida ataba mamalda layeng matanatana OPD general amadi ICU beds operation medicine x-ray amadi lab kamai na basu ataba mamalda hangalli ngasi maglension biro amadi kudong saba singa silobi ho hena ku bamrol gida mag hospital asigi telephone number 700553416 natraga 8974572154 da pau phobiraku yagani North Window meaning tabiriba mayam punamakpu taramna okchari hauzik mapalamgi thabaki pau pijari ahanbada athubagi oina Dubai gi warehouse worker gi thabak kauri hairiba thabak asi apply to biningba miyoisingna presentable and good communication skill leibata natana masagi chahi kunmathoi dagina kuntrataret phawbada leiba oibigadabani hairiba thabak asigi pijariba khudong chabasing adudi per day 12 hours duty hours oijagani per week ta 6 days duty oijagani 2 years work visa pijagani loinana accommodation and transportation pijabata natana medical and insurance su pijagani hairiba thabak asigi thagi oiba salary lising kuntare tagi haujagani ani subada United Arab Emirates ke driver gi thabak kauri hairiba thabak asi apply to winning ba miyosingna Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani hairiba thabak asigi Indian license paibiba miyoisingi thagi oiba salary di lising yankhai dagi haujagani Gulf license paiba miyoisingi thagi oiba salary lising yankhai manga dagi haujagani ahum subada Beharan water park ki female retail staff tara kauri hairiba thabak asi apply to biningba miyoisingna retail experience leibaga loinana yamdrabada 165 cm ki changda wangba oibigadabani thabak asi tauba miyoisingna piriba khudong chabasing adudi accommodation transportation aduga duty meal su pizagani hairiba thabak asi thagi oiba salary lising maudra taretagi haujagani pamarol gidamakta 7005273217 natraga 9366230077 natraga aikoigi office North East Window TV building hata New Chekon Road ta lengsin birau